lockdown manungda pharmacy sing hangbagi ayaba leirabasu Imphal City gi akoibada pharmacy sing hangnaraktabana hidak leiba lakpa miyosingda chawna khudongchadaba kaya mayoknahalli ꯑꯩꯅ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯃꯅ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟꯅꯦ ꯑꯃꯅ ꯕꯤꯄꯤ ꯄꯦꯁꯦꯟꯅꯦꯕ ꯁꯤ ꯕꯖꯥꯔꯗ ꯂꯥꯛꯄꯁꯤꯗ ꯐꯥꯔꯃꯥꯁꯤ ꯑꯃꯇꯪ ꯍꯥꯡꯉꯦ ꯐꯥꯔꯃꯥꯁꯤꯁꯦ ꯂꯣꯏ ꯂꯣꯜꯂꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯗ ꯑꯦꯄꯤꯜ ꯇꯧꯅꯤꯡꯉꯤꯗꯤ ꯐꯥꯔꯃꯥꯁꯤꯁꯦ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤꯅ ꯍꯥꯏꯕꯤꯔꯒ ꯐꯥꯔꯃꯥꯁꯤꯁꯦ ꯂꯣꯏ ꯍꯥꯡꯕꯤꯅꯕ ꯇꯧꯕꯤꯁꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒ COVID-19 ꯃꯔꯤ ꯂꯩꯅꯅ ꯀꯩ ꯃꯈꯜ ꯑꯃ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯑꯇꯩ ꯑꯇꯣꯞꯄꯗ ꯂꯣꯀꯦꯜꯗ ꯐꯪꯗꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯕꯖꯥꯔꯒꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯁꯤ ꯍꯥꯡꯗꯕꯅꯤꯅ ꯍꯧꯖꯤꯛ ꯑꯅꯥꯕꯁꯤꯡꯒꯤ ꯐꯤꯕꯝ ꯀꯩ ꯑꯣꯏꯒꯗꯒꯦ ꯑꯁꯤ ꯐꯥꯔꯃꯥꯁꯤ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯤꯇꯪꯗꯤ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤꯁꯦ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯍꯤꯗꯥꯛꯁꯤ ꯐꯥꯔꯃꯥꯁꯤ ꯑꯃꯅꯤ ꯍꯥꯡꯕꯁꯤ ꯀ꯭ꯌꯨ ꯂꯦꯞꯅꯔꯦ ꯍꯧꯖꯤꯛ ꯀ꯭ꯌꯨ ꯂꯦꯞꯄꯁꯤꯗꯁꯨ ꯐꯪꯗ꯭ꯔꯦ ꯐꯪꯒꯗꯕ ꯐꯥꯔꯃꯥꯁꯤ ꯑꯆꯧ ꯑꯆꯧꯕꯒꯤꯗꯤ ꯂꯣꯏ ꯂꯣꯜꯂꯦ ꯃꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯇꯔꯐꯇꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯄꯦꯁꯦꯟꯒꯨꯝꯕꯒꯤꯀꯣ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯒꯨꯝꯕꯒꯤ ꯍꯤꯗꯥꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯗ ꯑꯅꯛꯄꯁꯨ ꯑꯝꯇ ꯍꯥꯡꯗꯕ ꯑꯗ ꯁꯤꯗꯁꯨ ꯑꯆꯧꯕꯁꯤꯁꯨ ꯑꯝꯇ ꯍꯥꯡꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯈꯛ ꯍꯥꯡꯕꯁꯤꯗ ꯃꯌꯥꯝ ꯏꯟꯅꯕꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤꯅ ꯑꯗꯨ ꯑꯁꯨꯝ ꯐꯩꯗ ꯐꯥꯔꯃꯥꯁꯤꯒꯨꯝꯕꯗꯤ ꯍꯥꯡꯍꯟꯅꯤꯡꯉꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨ ꯌꯥꯔꯒꯗꯤ ꯐꯥꯔꯃꯥꯁꯤꯒꯤ ꯃꯣꯏ ꯀꯩꯅꯣ ꯔꯟ ꯇꯧꯕꯤꯔꯤꯕ ꯃꯄꯨꯁꯤꯡꯗꯣ ꯂꯩꯉꯥꯛꯅ ꯐꯥꯔꯃꯥꯁꯤ ꯍꯥꯡꯅꯕꯅ ꯑꯩꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯍꯟꯅꯤꯡꯉꯤ Manipur lengana COVID-19 dagi ngathoknaba haiduna Manipur pumbada lockdown lauthokrabasu lockdown manungda hangba yaba amasung yadaba list kya gi marakta grocery amasung pharmacy hangba yaba gi list ta yawrabasu dukandar singna hangaktabdagi miyamna sauna ataiba pire Manipur da COVID-19 asi khaktam nadabana hospital da hanadagi nadun leiriba patient kaya amasu pharmacy hangактаба asina hidak phanglaroitra haibagi awaba kaya mayoknari lengakna hangba yabagi order thoklabasu pharmacy amasung grocery sing hangактаба asi lengakna hujikpaw action amata lakhatriba asi karigino haiba miyamgi achobo wahang amoirakli hiram asiga mari leinana hangdaba pharmacy amasung grocery dukan sing asi lengakna yengsinba mathau tare camera person arambam yuhenga loinana pawdam jariba binod impact news imphal lockdown manungda pharmacy sing hangbagi ayaba leirabasu Imphal City gi akoibada pharmacy sing hangnaraktabana hidak leiba lakpa miyosingda chawna khudongchadaba kaya mayoknahalli ꯑꯩꯅ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯃꯅ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟꯅꯦ ꯑꯃꯅ ꯕꯤꯄꯤ ꯄꯦꯁꯦꯟꯅꯦꯕ ꯁꯤ ꯕꯖꯥꯔꯗ ꯂꯥꯛꯄꯁꯤꯗ ꯐꯥꯔꯃꯥꯁꯤ ꯑꯃꯇꯪ ꯍꯥꯡꯉꯦ ꯐꯥꯔꯃꯥꯁꯤꯁꯦ ꯂꯣꯏ ꯂꯣꯜꯂꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯗ ꯑꯦꯄꯤꯜ ꯇꯧꯅꯤꯡꯉꯤꯗꯤ ꯐꯥꯔꯃꯥꯁꯤꯁꯦ